Asigi Mirol na tungda horge ba Mirol singi khallaga lamdam Asigi Puwari Mayek Sengna Thamlamsi haina keraugi MLA lore Rameshwor na pungdokre kerau bitramakha lekai degi naharol thodang pauchegi paumi haikam jadumni na iba pukai langai laktagi sakna re singi wari haina mingthonba wari larik ama ngasi Manipur Press Club ta hongni be matung ina pongkre Manipur Press Club ki Loktak Hall da pangthok pathoram aduga mari leinana MLA Rameshwor na makha targa hai makha taraduna hai ngasi mirol la masagi chillaba matam kya kaithoktuna tongan ba hiramda masak nairaba mioi kya gi maramda research tawduna larik oina phonglakpa asi an angakpa phawi matam amagi ipai pu singna thambiramba wari kudimak larik oina ithoklaga thamlamlabadi tungda horokliban mirol singda lamdam asigi mayek singba puwari ama sinaramba ngamgani haiki ngasi phongliba larik asigi aiba haikam jadumni asi lekai gi thabak thoram kaya da saruk yabagi mathakta laison tinshon gi thoram kaya da su thau pangliba mioi amani haina MLA Rameshwor na singthaki Mamlaida, Kotujum Lay, Yam Sando, Matematic Makara, Koitungi Mirola, Kamadaka, India, Sumangasi, Hisi, Lana Mudi, Manja, Hamley, my dad, Kasi, Lava, the Singa, Bihar, Tamaka, China, Pauli, could have imagined. According to the Zetawaita, Sumawari Mayama, Kara, Ibina, Mukan Hazari.